Marup mayam, ngasigi video sida aikoina manung hunna khangminasi relationship ki fajaraba marido amadi hairiba singthaningai oiraba thabak mapansi tawba nupibu kaidonungda nanaktagi thaptu haloidaba karigum nangna lucky oidana nangi punsida saruk yariba nupiduna hairiba thabak mapansi tawraba kaidonungda nanaktagi chathankinu maramdi sigumba nungsibasi tangna fangi mamal yami punsi chupagi oina luna chana thamba matik chai haurasi adudi 1. Nasana nasabu thajaba walakpa matamda phau mana nangonda thajaba thamba punsi haibasi challenge the pikthalli aduga karigumba kanda aikoi punumak isana isagi tawba ngambada chingnarakpa yawi adugu nupi amana nangi akhwaidagi pungning piksalakpa matamda nangi pungning thogatuna nangi side ta leiraba hairiba nupido atangba lan amagi pangkhakni maramdi magi nangonda thajabaduna power oiduna nangi confidence pu amuga namai hawanduna nangbu mai pakpugi maigida inba ngami 2. Mana nangbu tabiba achum aran wayendabida mi amagi wakhalon phawriba dubu tasena tabinaba khangbinaba waraba sangsar sida karigum nupi amana nangonda ayetpa wayenba yaudana nangi pungning wakhalon bu tabiraba masi khudol pot amani si tawbasina mana nangi safe space pi nangi wakhalon akiba manglan share tawbagi phanayamna aruba chamamnaba oiresu 3. Mana nangbu hena afaba mi ama oinaba challenge tawba karigum nupi amana nangbu chawkhatnaba nangi manglanbu phangnaba nangi akhwaidagi phaba thakta yownaba illaba madugi nupido sanagi pangkhakni hairibu nupido marak saraki phibamda yagadaba nate aduga nangbusu marak saraki phibamda leheloi 4. Mana nangbu respect tawba amadi nangi opinion bu value leina khanba healthy relationship amada amana amabu respect tawbasina yumbi oiribani nupi amana nangi opinion bu tasena value leina khallaba mana nangonda yaningba oidrasu masina utli mana nangbu equal partner ama oina lawi haiba 5. Mana nangi manglan goals bu support tawba nangna business ama hownaba hotnaba oigera promotion fangnaba tanaba oigera natraga sem sabagi thawai yawba pot tawnaba hotnaba oigera nupi amana nangi manglan sibu support tawraba hairiba nupido atangwa mani amagumbani mase nangi biggest fan ni aduga nangna future gi damak sem saribaduda mana thajai takpani 6. Mana thamoi sengba awaba matangdasu nangbu nuksiba nupi amana nangonda asengba haini hairiba asengbado nangna taba pamgadaba oidrasu maramdi magi thamoi sengbado nangi care relationship amadi nangi akhwaidagi afaba haibado ohenba pami mana 7. Nangbu nungsi khanganba nuksiba haibase achaw achawba thabak ingit khaki wanate masidi apik apikpa thabak mayamda lei samna hairabada mi nungsigi wahai natraga chejet ama mana nangbu kayamna khanjai ningsinghanba nupi amana toina magi nungsiba ullaba chap manana nangna mangonda nangi nungsiba utpa phompham thoi 8. Nungaiba amadi awaba matamda nangi side ta leiba punsi haibase tamba ngamde awabasu soidana mayokna rakani adubu awaba matamda nupi amana nangi side ta leiraba masina achumba khudamni magi nungsibado phibamgi matunginna hongde haiba sigumba makhalgi nungsibasine nangna kaidonungda thadoaga chatloidaba 9. Mana nangi punsida harau nungai shanti purakpa nungsiba haibase safety harau nungai pungning shantigi tungnafam oigadabani karigum nupi amana nangi punsida harau nungai gi minok positivity pungningi shanti puraaba nangi punsigi tangkak khuding phajaba afaba ohenni karigum nangna lucky oidana nangi punsida saruk yariba nupiduna sigi thabak mapansi tawraba kaidonungda mabu thawoidaba tawganu mabu yamna nungsibiyu respect tawbiyu nungtigi mabu ningsinghallu mabu nangna kayamna khange haiba maramdi sigumba nungsibase punsigi akhwaidagi ahenba lan mayangi marakta amani